State asigi tongan ba mafamsingda security force na lokhat cheksin thaurangi manung channa thiba humbagi thabak chathabada khutsukhulai fagat peleptri. Imphal East District ki Yangnangpokpi Police Station akonba Saijang Laichingda security force na thiba humbagi thabak chathabada khutsukhulai kaya fagat pangamki. Yangnangpokpi Police amadi Marishuba Maharegiment Sniffer dog season aduna thiba humba aduda fagalaki bakulai sing aduda IED ani 51mm mortar mari hand grenade nipan stun grenade manga tear smoke grenade tara tear chili grenade ama tube launching mari .22 gi rifle ama 9mm pistol gi magazine ama 12 bore double barrel rifle ama charger galoina ba baufeng ama 12 bore gi maru ani 9mm gi maru tara 7.62mm gi maru humfu yauri. Security force ng ngarang Kangpokpi District ki Laimakhong Police Station akonba L Faikot area dagi sukhulai kaya fagat pangamki hairi. Fagalaba khulai sing adudi magazine galoina ba insas rifle modbat ama magazine galoina ba 303 rifle ama magazine galoina ba SLR rifle ama yauri hairi.